Mayra Sukapiduna Amali, Laisu Kapiduna, Siri Forense. Lamdamni polvo sorbo chu phayag daraga chang chu legan tra da yam nungai jare akoi le me toiti ne pangthok chari ba se chai kudi ki pangthok chai adu handakti khitang mayam de punna amuk henna akoi apun bagi thongna pangal leina ba to jage to bani nung sida lai buk thiwa ma koi sibana akoi na khitang mafam ji nung chu ba nungai gidre adu juji akoi na pamjabadi akoi observation committee na pamjaba di kai haina pami akoi je punna nung sinana amatoina saminaba asi pamjai aduga irang asida machoi tawdana akoi na laibasi pamjade akoi thamoida hena tanana phajana tawmudo laibak thire nung sina aduga si akoi na pamjabadi leibak to machoi tanana tawriba leibak irang tawriba manipurgi koina angang wani gede bu haiba yare asida India government akoi ulakchat na order pada akoi gi ngasi leiba samaj model dani haiba se akoi kanna khamina bam to I ai ngasi ai mo nei hajer se mangdi moina loire ha ga loi chu la ji loire ha chu ji loi ji aduga yanam prote akoi khunai se amutang inna tapna pamina ba akoi nung chi chanana akoi mana ai ana aduni khaidana punna pamina ba machoi tawdaba se akoi poi le mo punjab san ka bi kanguna ya amna pamjai